ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯑꯃꯅꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯄꯤꯌꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ MP ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒꯅꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯅ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯀꯛꯅꯕ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi Imphal East ki Yumnam Khunau Awang Lekai da Leiba Gold Star Club ta MP Local Area Development Fund gi makhada nauna sabe building ama sangaba gi thorom da MP asina wafam asi phongdolo da makhata na hai kibada miyam gi lusingba singna punsillaga thabak tawdabadagi miyam horoglabadi lusingba sing awaba oigani sahi tare khuntakpa amasung Anglo Manipur War na singba thokhiba amasung maduda maithi kibagi maramdi matamdugi lusingba sing asi lingjel manadabadagi ni haibasi puwari na taglabasu aikhogi mirol gi lusingba sing khangdabagumna tawri miyamna lusingba singa si punsinnaba hairiba sida karigumba tadabadagi miyam sauraktuna lusingba singa sida onsilaglabadi khudong thiba nangani haiki thormaduga mari lenena isamgi hanagi president N Rajendro na haikibada aikhoi lingjel manadrabadi yengnaba thengnaba wagani haina akhang ahi kayana hairabasu miyamgi mihut oiriba MLA singi marakta punna thabak tawba ngamdabadagi lengak leiba ngamdaba haibasi tungi mirol na hauzik leiriba mirol singasi ngak pirak loi lebaki luraba matam asida MLA masing kunga mathoi leire athubada lengak semlagani haina miyam apangba sinaba tawri MLA marakta lingjel manade haibasi mapan tholaktabana phai lengak semge hairabasu ngamlaba matamda sembiu masing subasu natabana lingjel manade takpasina yengnaba singna khudong saba lawkhigani haiki ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅꯅꯤꯀꯣ ꯑꯩ ꯆꯩꯕꯁꯤꯗꯩꯁꯨ ꯌꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯑꯩ ꯄꯨꯟꯁꯤꯟꯕ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕꯗꯣ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯅꯠꯇꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯇꯧꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯏꯍꯧ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯃꯥꯌꯣꯛꯅꯕ ꯋꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Nakal amoromda sumang lilagi lilaroi singna birenbu amuk hana CM oina haptuna anouba lengak semnaba PM da taksin khre hairiba asigi matangda Jiten Kumar Naurem gi makedigi wafum khar thamlakle mayamda sengdoksaba amatang masi lilaroi loinamakki natte signature tawduna pisiliba mokhoi 13 khakkini mayamna lilaroi khudimakki oina khanbiba tawbiganu aikhoigi lila kangbu peacemaker su masi idea laijate mari leinajate haina Jiten Kumar Naurem gi makedigi sengdorakle